ngasi numida waram phongkiba tungan manipuri siphongsinga masum thokhiba thodo wathoksingi maruoibi I pausing meyamna thamjagi anbada kanglaipa ki maira degi lakusaraga Imphal Finance ki kuntraga mathoi suba mapok kumon thoram pangtokre yumda numai kapsin ba masum bom langsinduna demand tawbagi muhutta miyamna angamba khara mateng panglakpa du lobiyu khemsa Nationalized Bank amadi laingak scheme singna yauksinma ngamdaba kya laibadagi private finance bank singasi tholakibani haina mahut amadi RTNPR gi minister yumlam khemsana phungdokre wafam singasi major khulda laiba Manipur Press Cup ki lokta hol pangthokiba Imphal Finance ki contract amathurak suba mapok common thoram ga mari lainana minister wai khemsana phungdokibani magna makhata na hai haukiba sei contract amathu asida Imphal Finance na mapung fa na thau mathau tawbaga loinana district mari the office hangdoktuna staff humdrarum thabak piri Imphal Finance na torakpa thabak singda pangbiya ba mateng pangani leibak ki irang horakpa matamdadi khulngak pasingda miyamna haunaba leitana mateng panglami haujik irang sikra nem tharakpa sida mateng pangbigi sang hantarakpadigi khuldingak taba yadabanina satnabi amagum puba thangba ngamdaba demand kya tarakli yumda nomai kapsin ba mas bom langsinduna demand to bigi muhutta miyam angamba khara mateng panglakpadu lawbi haiki ngasigi thauram aduga mari lainana Imphal Finance ki MD Wairopam Koleshwar hai lamdam asida lairiba apikpa private finance ngasi sikhrabadi Manipur gi economy de sotharakani haiba miyamna khangbiyu masakhangdaba miyoi kangbu khrana ka hena awaba piba si tawbigano private finance entrepreneur ama oina beneficiary miyoi lising kayada loan piduna mateng pangduna lakli loan aduna masa masu sing mahi tamanduna doctor amadi engineer oikiba yauna hiram kyada mateng pangli private finance tawriba singna irang na miyamna piriba sai thing sing khangi irang asikhran nam tharakpa sida soida sendoi khom hawani masina private finance ta thabak tawriba mi kyagi imung puri bani masida militants kanglu khrana interest khom yaru hena thingdiba si tawbigano private financing su nationalized bank singdagi senthang loroga interest hulibani nationalized bank singdadi irang thoklabasu nomagi interest ka bamaramna sendoi hulhawdaba matamda penalty oina file thia lekip ngasigi thauram aduna khumoksam Okendro Singha regional manager state youth of India BRO Imphal West Manipur su guest of honor oina saryaki atoba pawmana isai sairang tomba thangjam gi layengbada LMG Manipur na lupa lising tara mateng pangkhre kahen awaba tarabi imung kya da leptana light minded group LMG Manipur na mateng panglakpi gi sarum oina Rufras ki keyboard artist Kaisham Thong top director leiba tomba thangjam hauji rims da layengduna leidiba sida lupa lising tara mateng pangkhre tomba thangjam rims hospital gi surgery ward ki bed number 6 ta leiduna layengli imung asi tomba thangjam isai chacharaga sur panjaraga yumpuramani adubu kangluki lan sina kumai harau tobu yakidabadigi kham thengna waringai sera sida amukka anaba yorakpa sina kham thengna waduna hidak leinaba paisa phawba leitre haba pautabadigi khudakta LMG Manipur gi general fund gi lupa lising tara mateng pangsabani loinana tomba thangjamna puning nungsina warba matamasi mateng pangbirakpa punsigi kauzaro hena phungdoki ngasigi tengwang khongset adu secretary Ojit Srokhabam Kunjasur Maksatabam assistant secretary Surendra Ningombam member PK Hoirongbam amadi Boina Umaibam susaryaki tengbang khongset adu secretary Ojit Srokhabam na phungdoki bada isai kyagi thawai haptuna sur panariba artist amana na aduna leiba haibisi miam punamaki asoba mangjabamani maramsina isai bu sakpiriba tabiriba isai mai iriba kayana sairangba tomba thangjam gi awaba sida mateng pangbiduna hanagi punsida halaktuna miyam gi seva tawba ngamba oihen sihena phongdoki loinana Manipurari isai sairangba artist miyam na masak khangbide adu isai fajahaliba sidi surpan sairang manani miyam na tomba thangjam gi awaba da mateng pangbiyo haina phongdoki hena su pausida makhata na su palakli atopa pawmana Manipurna maidi thakta leidi miyamna firefighter lakpagi tangaidi MPP mai saklaba Manipur kannanaba Bharat ki Prime Minister na kari numita lakani maidi thakta Manipur prajana Prime Minister Modi bu khawrang ngaidi haukiba sai English ngani ga kun go humdigi me humdigi mai sak pawkiba Manipur ngasi sahi amma makhai farak ka dawra fawda
मुथत्पा ngamba sakti laiba matik saba miyoi tholakpa udri haina Manipur People's Party ki Vice President amadi Media Publicity and Propaganda gi thaupuriba AMD Ayub Khan press thokpa sirol man hairi sholosin hai kari karamna kadaidigi haurakliba problem no haibisinga sifawud authority singna tuan mong phongdok tuna lakti India ki Home Minister ki mod amadi Manipur ki Minister ki mod khena balekre Manipur ki CM asam ang phongdok kiba khena ba prajana takre Manipur ki Home Advisor ki mod ta amuk tongan khibagi prajara sarangna balekre asiguma kya CMPP na kanem tawe hari Manipur Prajadi Levak Santi Oiba Pami Santi Purakna Bohona Bigadava Union Government amadi State Government animaksu BJP na lusing bi NDA government India gi state atai de su problem thokta ba nati ai thoi adubo makoi gi di numit masing da nataba pung kharagi manung roshali laibak thiri bidi Manipur da thokni ba problem di pung ga di lairadana tha sahi masing thinarakla bani hari Union Home Minister Amit Shah numit taraga manga da laklaga Santi Purakana heram basu kaukre amuk ke hena mai sak lingai da gi haijin bugum Manipur BJP in charge na amuk PM Modi na tana solution purakpa ngamroi hairi basi PM Modi na problem atamna na thogalibra haina MPP na hanglaklik natraga solution purakpa ngamba makoina kadigi asukuina solution puraktribano RSS ki lusingba Mohan Bhagawan na phawba Modi amadi Amit Shah anida Manipur bu santi ohendabagi yamna nuwaita bu worol phongdokhibaga loina athubura santi purakna ba hairam khrabane ngasidi Mairi thakta Manipur Prajana Prime Minister Modi bu kauri solution purakpa ngamna praja wahan bagi kholau lauri Modi lakpagi tarik ngainari haibasi PM Modi na kaubida ba phai Mairik Pidagi Maijaubi Ondanava Makhatana Piendabu Kulau Laudanava Honapam to Ihaina MPP na Apple Torakli Atopa Paumana Parliament Union Minister Nirmala Sitaraman Economic Survey 2023-24 House Thamkre Ngasidagi Haukiba Parliament ki monsoon session la Union Finance Minister Nirmala Sitaraman na Economic Survey 2023-24 House Thamkre Hayengi session na mapung phaw Union Budget 2024 putholagani Prime Minister Narendra Modi na lusingba NDA gi ahumlak suba lainga asigi ahan boina phamba horiba budget session asigi ngasi ahan manumita Union Finance Minister Nirmala Sitaraman Economic Survey 2023-24 House thamki masigi iroina ayuki session da sadakhiba question award gi matamna opposition gi leader Rahul Gandhi yauna Net UG gi paper leak oibigi matana Union Education Minister Dharmendra Pradhan resign tawgadabani haina tuan hiram kya taksanki madura Union Minister Dharmendra Pradhan na phongokibada question paper leak oibigi case asi laibak pumbagi oikibanati masida lainga na kari su lot kadaba wafma matalekti asengba wafam kudimak puthokhrabani haina phongdoki amaromda hayeng Union Finance Minister Nirmala Sitaraman puthokadoriba Union Budget 2024 si tharaga thangna na mangna puthokpa budget asi taret sugadoribani haina su pausta phongdorakli makasa tharak poina panam pausi dana sumna phongli center na Manipur gi irang athubuda lushina na bohonagadabani Konrad Kesangma center na Manipur gi irang asi athubuda lushina na bohonagadabani Tungda BJP ga satminabigi maram amata leite satminadrabasu yai haina National People Party NPP gi National President oriba Meghalaya gi Chief Minister Konrad Kesangma na phudokre NPP gi official X account thakalakhiba post amada NPP na national amadi regional issue gi damak lepli NPP gi National President masamag yauna Arunachal Pradesh ki NPP gi MLA sing yawa mifam ama pangthoktuna sakot thawrang yauna tuan issue kya khanaki habigi wafamsu post adur pali North East Development Alliance NEDA gi partner am oibadana tana center na ladiba BJP lenga sibu sawliba NPP gi National President gi wafamasi ngasidagi hawduna pangthokliba Parliament gi nungju mifamasi gi mangoinana yamna maru oirakpa yai haina thajanari Ningsing Buyabadi NPP gi National Vice President Yumnam Joy Kumar na state asida thoklibi irang asi lusinanaba sab action packet piu haina state lengakta tha ohungi matam pi khibla leirabani karigumbu wafam asi thabak to onthoraktrabadi NPP na state lengakta support tawribasi handokpa yauna akanba action lorakpa yai haina su phongdokpa leikrabani haina su pawsida makhata na phongdorakli makhasa tharak poina to papawna humdraga manga suba ban mahasab ka mari leina u sara thakre Humdraga mga suba ban mahasab umangi kumay amasum Manipur lenga ki March
ट्री प्लांटेशन कैंपेन की सरुक अम ओइना थौबाल फॉरेस्ट डिवीजन की DFO डॉक्टर L जेसले की मियंग मखारा थौबाल डिस्ट्रिक्ट की यारिपोक ग्वारोक की फॉरेस्ट रेंज की मनुंग चनबा ग्वारोक सिंग ngasi ओहि पान बियावना उ सरा कया मरुम थजिंख्रे हारि थौबाल फॉरेस्ट डिवीजन ना केक्रू आइडल कमिटी KIPC अमसुंग केक्रू यारी क्लब यारिपो KYCY अनिगे कुसमनरगा सिंदना पांगथोकी उ सरा सिंग थाबदुदा DFO थौबाल डॉक्टर जेसले रेंज फॉरेस्ट ऑफिसर थौबाल दिनेश चंद्र सलाम यारिपोक म्युनिसिपल काउंसिल की चेयरपर्सन L कमला देवी यारिपोक PS की ऑफिसर इंचार्ज N सुरेश KIPC की सेक्रेटरी TS नकुल मैते ऑल यारिपोक यूनाइटेड क्लब्स ऑर्गेनाइजेशन अमदी केक्रू यारी क्लब की सेक्रेटरी लोंगजम दिगेन अमदी फॉरेस्ट लोइसन की ऑफिसर सिंह अत स्टाफ सिंह KIPC अमसुंग KYC वागे थौमी क्या याखी DFO थौबाल डॉक्टर L जेसले नंगसी अखोइना थारिबा उ चरासिंग असि लैकाइसिगी मियामना मपुंग फाना सेनबीदना उ सिंग असिबु मपुंग फाना मपुंग मरै फाना होनबदा मतिंग पांगबियु ngasiदी मफम मयामदा उ वास कोक्सलकप मरमना अयिंग आसा नुंगजु नुंगसागी सांग मानरक्त्रि माउसागी खल काइथरक्लिबा सिंग असिदगी ngakthoknaba panamda tongan tongan khulsingda मियामगा लोइनना उ चरासिंग थाजिनबगी कैंपेन सिंग चथदुना लाक्ली हाइखि KYCY अमदी AYUCO की सेक्रेटरी की थौपुरीबा L डिजेना थौबाल फॉरेस्ट डिवीजन की कुसमनरगा पांगथोकलिबा उ चरासिंग थाजिनबगी थौरमदुदा मतेंग पांगबिरकपु पुनमकपु थागरपा फोंदोकलदुना ngasi mahausaगी खल काइथरक्तुना अयिंग असागी फिबम होंदक्लिबासी अइखोई उ चरा थाजिनबा नत्रबा मियोयबदा नतना थवाई पान खुदिंगदा अवाबा क्या मायुनगनी ngasi थाजिलिबु उ चरासिंग मपुंग मरि फान हिंगनबा केक्रू यारी क्लब नखोनगनी मियामना सुमतेंग पांगबियो हाइखेनसु पाउसना मखा तारि दुगा हौजिकोइनदि मियाम पाउस मतंग सेरु सिंजरगे मसुम मियाम पुनना वाबदेत ngamiना सेना चैनल सिगी मेगेरिगी म्यांग फमदा मखा ताना थमजरी।